Ngasi April gi tang ani asi World Autism Awareness Day ana Malayam simatuna celebration tawnari 2026 ki theme sina hairibasi autism and humanity every life has a value akoi autism people hai batare ko makoi da koi na thambiriba akoi ki discrimination social stigma aduga akoi bo koi na thoi bidaba aduga makoi da social involvement social participation sidagi makoi bo koi na avoid tawraga thambiriba siguma mayam makoi mioi bana semba barrier sing se masi aham mata da koi thugai bi ba machangi aduga right to live right to respect each other hai ba human being amada phangiba right na makse makoi gi chatum yauri bane adana mioi bukna makse talent ma mamti yawi smain tawdana koi artistic people makoi da so dum talent yauri bani makoi gi hidden talent sing da koi na find out tawi pase yamna mani aduga makoi da leiriba talent asina makoi ki lifelong career amadi makoi ki earnings ohenbada akoi ki public ki side tagi members of the society as well as the government ki side tagi yamna fully akoi na support tawiba help tawiba se akoi ki pandaba mo oi minasi aduga autism se akoi popadagi si adum yawure adubu akoi na angang sina sahi ani ahum suba matamda akoi na dum haram makai di khangba ngawgani angang amadi normal growth and development se this is the delay tawba adu oi bataragadi parents sina close observe tawiba early detection early diagnosis tawiba loina na early treatment tawiba taragadi angang sina makai gi future da yamna severe condition da legadabdo adudagi haram makai di ngaktoba ngamni haina su aina thajai aduga loina na akoi na autistic children sing parents sing makoina thengazari ba burdens awa se thing mayam se akoi understand tawminasi akoi empathetic ka loina na makoi bu koina support tawba cooperation pibiba aduga makoina social stigma sina maram oirakan sida angang sing bu loselaga thambi base masi open up tawiba mayam da matau tai aduga darka ta ba treatment madi darka ta ba consultant koi angang sida lohanbada akoi publishing gisu asoba thongdang amani habase akoi ngasi gi numisida ai thamjage